पाउसेदी युम्फम ओइबा मरोइबा पाउ खरा अपडेट तौजरे हराउ कुमै मतमदा कैथेल द पोट लेबदा इरमदमगी पोथोक्ता मियंग थंबियो मार्क्स उपा सोशल डिस्टेंसिंग खुद हांबा काउबिगनु लॉकडाउन निंगसिंगसी मोदी प्रधानमंत्री नरेंद्र मोदी ना हाइखरे हराउ कुमै गी मतमदा कैथेल द पोट लेबदा इरमदमगी पोथोक्ता मियंग थंबिदना निंगसिंगचिन बिउ लोइनना मार्क्स उपा सोशल डिस्टेंसिंग खुद हांबा काउबिगनु Leibak asida kumai mathang laglagani coronavirus ki awa saitheng phangliba asida aikhoi section laise awaba matam sida front line da leiriba singna honariba kaya po pradhan mantri na apenba phongtok paga loina kumai matam sida thauna phaba aikhoi ki lanmi singbo ningsing bio kumai gi matam da makoi da aikhoi bo ngak seli makoi da ayak na kok no le aikhoi na isa gi pothok ki sauthok jaba matam da malem pumpana langtak na bot nungnang ba haurakle aikhoi ki leibak da martial arts makhal kaya lay makoi gi nahasing na masibo sagat piu Bharat asi gyar loksing chandok pa Mioi kaya lay makoi gi gyar loksing adu aikhoi na loksan geda bani October kontra ga mathoi asi Sardar Balabai Patel gi mapong numit ne mak hiram kuding da khangba hi pa Mioi ni mak ke ponsi da Leibak asi panchin na ba konsin bada ka thoki bani masida natana October kontra ga mathoi asi Leibak asi gi anagi Pradhan Mantri Oirambi Indira Gandhi mangjaki aikhoi na mak ke mafam da ikai kumna duna saran jari kachari aikhoi gi Leibak haithoi singthoi ba kaya poki ba Leibak ne agriculture da lagliba anoba wakhalona anoba Mioi kya punchile Mahabir Balmiki gi wakhalona anoba India da lamjing laptak pire unity power unity strength aiba asida iru luba matamda apun bagi lai chonche mal khamba asi prithibida asuki matik popular oire lakadur ba harau kumai matamda aikhoina lockdown ningsingsi Mioi bagi pokning da thajaba leiriba makai punama pok maithiba piba ngamgane khadi gi pothok ki matangda प्रधानमंत्री ने फोंदोखिबदा खादी के पोथोक चुपनगे पोथोक नते पुंची महिंग अमनी आइबगा लोइनना अवाबा मतमसिदा फ्रंट लाइन दा लेरिबा सिंगना आइखोइबो ngakpi senbire makoi gi thoidok hendok matik magun adu ikai khumnaga dawbane khadi asi eco friendly fabric oina malem da khangnarakle magna roibada lagle kumai feang da marks upa gaz ani lapio khutchengna ambio hainasu Leibak asi gi miam da phongdokhe atop pau amathana Mathang chahigi January da corona vaccine Leibak asida fanghallagani Vardhan Leibak asigi health minister su pariba minister Dr. Vardhan na Leibak asida paksana sandoruli pa COVID-19 pathingnana pa laina asigi vaccine lagliba sok lising ani kunmathoi gi January da miyam da fanghallagani aibagi thajaba pikre wafam asi magna DD news ka akanana unaba da phongdokibani magna makhata na phongdokibada hojik Leibak asida vaccine makhal ahung gi trial chadhari aina phongdokhe vaccine makhal ahum asigi manungda vaccine amati third phase clinical trial da jamna kumang chokchili hana chumakna makata khe vaccine ani adugi manungda amana third phase ke clinical trial da under the sathaki bagal loinana lephogriba vaccine makhal amana ani chuba phase ke trial chathari aike hojik sem sariba vaccine asina progress jamna leirabade mathang chai ki June amasung July ki mamangda miyam da covid vaccine million changwaron phangana bo khodagani aike Dr. Vardhan lagriba festival sing asida virus asi makata na sandorok pathingna ba miyamna COVID-19 ki SOP amadika dancing jo ngakna chatpina ba apel tawkhe nakalam romda huina khongada badaga dhana khongbani LJP MP ki political advisor ni hajaba Robin Blackina semjin sajin ba wafam kaya pukhatuna MLA Karam Shyam gi mathakta maran sirik pa laibak thibane magna phongdorok leba wafam sing aside huina khongada badaga dhana khongbaga pangkhakni aina LJP Langthabal Kendra ki Secretary Administration L Bomesor na phongdokre charging Maiden Khong community holder pangthokpa pawmi sing unaba amada L Bomesor na hai siang chingthokpada two wheeler sindaki pagi wathok asi ingchok lising ani taraga tarukta pankhiba leba ki matamdani aduga MLA Karam Shyam na minister oikibana sok lising ani tara tarit ki March thadagine masigi su mathakta anoba district sem kiba Ferzol da dongmada gari amana trip ani pui haibase aran bo wafamne Ferzol ki oina FCI ki godown leitabana Chochanpur district ki godown da cheng dumping tawbana nongmada gari amana cheng ani rak nadragana ahum laksingi haibada ngakni oide magna haiki apik pa state oiba amasung resource parang kaina leitabana department asigi oina supna ki lupa koti kun manga kak budget hapana center na subsidy piriba polong khudimak lawbangam dabani aina abelena phongdokki ba leikrabane lambi sembagi matang su program oina hapaya daba amasung IBR singba yadaba lambi kya amele local area development fund gi makhada semduna lakle sahi tarit hen lambi sembi de aina maral siriba amuzau leirak natragana swapa leirak asisu sok lising ani tara taruki December gi aroibada PMGSY gi makhada semkhibane hairiba leirak asi sahi tarit makhai hen semdre aibasi aranbo wafamne
MLA lambi asi semna na work program da haptuna leiringa da kanagum bakhara gi thawin chinna lambi asi nampu da chamana na batau khibane nakalamorom da Lilong Impal West Municipal Council ki member mapal leibaki manungda LGB ki mari amasung independent mari ne lengak pai bagi khudong chaba loraga independent mihut mari na BJP na lengak pai bagi khudong chaba loraga independent mihut mari BJP na leihiduna council sem khibane Lok Sabha ki MP Mirep Oigadaba RK Ranjan ki damakta MLA na hona kiba sing araiba nate masida makhatana awai ukum tahu pamde miyam da lana hona dabana phagani aina L Bomeson na phangdokhe miyam na chatna kanglon ngak na chatrabadi MLA crore am leira basu kanaroi susindro Manipur lainga kasida COVID-19 laina laichat asida ki ngak thokna ba section tharong ke baikhala basu miyam na laichat asiki kisatna kanglon ngak na chatrabadi MLA crore am leira ga su COVID-19 na bagi masing thingba ngamloi Wapa masing asi kurai da jana andolon audopagi thorom amada kurai kendra ki MLA susintro jaimana phongto kibani magra makata na ahai COVID-19 laichat asidi gi ngak thokna ba Manipur laingak na mangjongna na section tharong paikhatun lakibani adubo ngasi COVID-19 na bagi masing hangalak diba maram miyam na khanthapam thoge jana andolon tawraga miyam ta laichat asidi gi ngak thokna ba pautak pirabasu pautak asibu ingadoriba miyam na indaba tarabadi laina asi hena narakna bagi maram ohele Laichat asi lenga khakta na thingbangam gadaba nate laichat asi ki sab chaba phanbang am triba hidak leitriba phawbade laina asi ngak thukna ba piriba satna kanglon ngak na satrabadi laina asi dagi ngak thok pangam loi haike magna makhata na ahai jana andolol lising chatlaga su public na bhapta trabade jana andolol asi artha thok loi COVID-19 laina laichat gi ngak thok minana ba prime minister na huki ba jana andolol asi ngasi khurai kendra the COVID-19 front line warrior khurai chai thabi machin khurai social youth club eastern popular club Sai Thabi Lairak Development Committee, Youth Organization Sporting Club Amade, Kang Leibak Naharul Jai Pathausil Lup na Punna, Sinduna Kurai Popular High School Dagi, Lamlo Kaithel Pawam Yamgi Kongset Amasu Satki Aire, Narol Dakani Purak Pamioi Ama Besnopur Commando Gi Khut Amana Phare, Besnopur Police ke Commando Gi Khutpu Amana Narol Dakani Purak Pamioi Ama Phagat Pangamkhre, Ngasi Besnopur Commando Gi Team Aduna Manaran Saina Mapada Achat Awok Siek Taubada, Mioi amakani puduna lakpadagi chek torubada phabangam khibane pharaba mioi adudi sokolet tokthang sahi kunthraga taret apokpa silent tokthang kawe maki laifamna Shahjahanpur district ki laisat tampak tagine mangondagi kani kilo taruk amade mahaka loinarakba gari Maruti Celero car registration number MI 05M 6193 phabangam khe pharaba mioi amadi potlam singa loinana makhatana investigation Chathanaba Bisnupur Police the question akhre aire Karam Shyam na Lupa Lising Jangkai Tengbangkhre Paumi sing na miyam ki thabak tawriba sing sakhang baga loina na paumi sing na awaba taraba matamda makhoi gi mateng pangsi ainet langthabal kendra gi MLA Karam Shyam na phongdokre masagi kidini animak na badagi laying sathriba DDK Imphal gi stringer oiriba koijam Dhiras ki laying bada madeng oinaba mahaki maikai digi ngasi Lupa Lising Jangkai Dhiras ki meumda satuna mateng pangkhe MLA Karam Shyam na ahai paumi sing na miyam gi mid na kong oiduna nongju nongsa khaidana thabak tawba adu aikoi punam na khangminase paumi ki punsi paumi gi velocity paisa na lepa yade paumi amana nong hek ngan badagi thokliba thodok wathok miyam da phangaliba asi khwaidagi top top mase gi velocity tonga le nagalamrom da koijam Dhiras ta Manipur People's Democratic Alliance MBTA na angamba sel gi tengbang su pangkhre maraga sida Hathras ki gang rep Thijilliba police officer ki Nupi Mayumda Sirmle Yamna ngakpa thakdok amada Uttar Pradesh ke Hathras district ta sahi tarama pandangai ri dalit Nupimacha amabo upper caste ki mioi marina sarak tamduna Ejjat Manghanduna Hatpikhibagi thakdok pa Thijilliba police officer amagi loinabe mahaki jumda sina phangle pawase ki matung inna siriba Nupi asi Leibak wathok oiriba gang rep asibo Thijilliba state government na semkiba special investigation team gi member ahumge manungda amuk oiriba police training center unnagi DIG Chandra Prakash ki loinabine Pospa Kaubi sahi kuntraga taruk sura biti IG asik Nupi asi mayunggi ceiling fan amada thauri jalaga lairamba thengna kibane magna siramba matamda suichat no na jingba amada thamlamde haina phongdok loduna misi asigi matangda akanba mawungda thijinbagi thabak chathari haina police law and order gi joint commissioner Navin Arora na permission da phongdokhe Afghan da pokhai bada taragani pan chire nifugani pan chokle Afghan gi education center amagi manakta pokhai bagi thokdokta mioi taragani pan chire nifugani pan chokle haina agency ki pauna haire pokhai ki ba thokdok adu West Kabul da suicide chathagi bani aire marakasida Bihar da mirep jauna ahum kaptuna Hatlamle Bihar ki haksa village da candidate ama yauna mioi ahum
motor tungtuna lakwa masa khangdabasingna ngarang nubidang pung 8 lom tabada kaptuna hatlamle hairi aroibeda content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri papunambak pathagachari loinana channel asin adum da kanarabadi subscribe like and share tawba kawi ganu punambak pu amukana thagachari